ꯈꯪꯒꯥꯎꯁꯦ ꯕ꯭ꯔꯣꯒꯤ ꯈꯪꯒꯥꯎꯁꯦ ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯕ꯭ꯔꯥ ꯁꯤꯟꯗꯕ꯭ꯔꯥ ꯑꯗꯨ ꯑꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯍꯛꯆꯥꯡ ꯐꯔꯒꯁꯨ ꯀꯜꯂꯒꯁꯨ ꯑꯩ ꯀꯅꯥꯝꯇ ꯀꯜꯂꯦ ꯍꯥꯏꯗꯦ ꯐꯩ ꯍꯥꯏꯗꯦ ꯈꯟꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯉꯝꯕꯁꯨ ꯌꯥꯏ ꯃꯥꯅ ꯉꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗ. ꯍꯜꯂꯣ ꯃꯌꯥꯝ, ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯔꯅꯤ. ꯑꯗꯨꯗꯤ ꯀꯩ ꯃꯇꯥꯡꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅ ꯈꯪꯅꯔꯕ ꯃꯅꯤꯄꯨꯔ ꯃꯥ ꯈꯪꯅꯗꯕ ꯃꯤꯁꯦ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ. ꯃꯅꯤꯄꯨꯔ ꯆꯩꯒ ꯀꯥꯏꯅ ꯈꯪꯅꯔꯝꯅꯦ ꯍꯥꯏꯇꯥꯔꯦ. ꯃꯥ ꯌꯥꯝ ꯈꯪꯅꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯖꯔꯦ. ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤ ꯍꯥꯏꯗꯤ ꯏꯟꯇ꯭ꯔꯣ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯗꯤ ꯕ꯭ꯔꯣꯁꯦ ꯀꯥꯏꯗꯩꯅꯣ, ꯀꯩ ꯃꯤꯡ ꯀꯧꯒꯦ ꯈꯣꯠꯀꯦ, ꯕ꯭ꯔꯣꯒꯤ ꯏꯟꯇ꯭ꯔꯣ. ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ. ꯉꯁꯤ ꯏꯅꯥꯎꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯁꯛ ꯇꯥꯛꯆꯒꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯁꯦ ꯀꯩꯕꯤ ꯍꯩꯀꯪꯄꯥꯟ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯤ. ꯃꯤꯡꯅ ꯑꯃꯔꯖꯤꯠ. ꯑꯩ ꯀꯣꯏꯁꯟꯁꯦ 3-4ꯇꯪ ꯍꯪꯖꯔꯛꯀꯦꯕ ꯕ꯭ꯔꯣꯒꯤ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅꯕꯗꯤ ꯀꯨꯏꯔꯦ, ꯏꯟꯇꯔꯚꯤꯌꯨ ꯃꯆꯥ ꯑꯃꯇꯪ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯑꯗꯣ ꯃꯇꯝꯁꯦ ꯄꯥꯛ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯕ꯭ꯔꯣꯗꯣ ꯊꯕꯛ ꯀꯩꯀꯥ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯅꯤꯅꯀꯣ. ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯟꯅꯗꯅ ꯂꯨꯍꯣꯡꯕ ꯑꯃ ꯂꯥꯛꯃꯤꯟꯅꯕꯗꯒꯤ ꯍꯧꯖꯤꯛ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯀꯣꯏꯁꯟꯁꯦ ꯃꯌꯥꯝꯗꯤ ꯍꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯍꯪꯕꯁꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯤꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯌꯥꯝꯗ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯖꯔꯒꯦ ꯀꯣꯏꯁꯟꯁꯦ. ꯃꯈꯥꯗ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯣ. ꯑꯗꯣ ꯃꯌꯥꯝꯗꯣ ꯕ꯭ꯔꯣꯒ ꯏꯕꯥꯅꯤ ꯇꯧꯔꯒ ꯂꯣꯏ ꯄꯥꯊꯣꯛꯆꯔꯛꯑꯒꯦ. ꯑꯗꯣ ꯑꯍꯥꯟꯕꯃꯛꯇ ꯑꯩꯅ ꯑꯣꯏꯅ ꯍꯪꯉꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ. ꯍꯧꯖꯤꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯁꯦ ꯐꯦꯁꯕꯨꯛꯇ ꯈꯪꯒ꯭ꯔꯥꯎꯒꯤ ꯃꯇꯥꯡꯗꯅꯦ ꯍꯥꯏꯇꯥꯔꯦ. ꯑꯍꯥꯟꯕ ꯀꯣꯏꯁꯟꯅꯤꯀꯣ. ꯈꯪꯒ꯭ꯔꯥꯎꯁꯦ ꯕ꯭ꯔꯣꯒꯤ ꯈꯪꯒ꯭ꯔꯥꯎꯁꯦ ꯁꯨꯕ꯭ꯔꯥ ꯁꯨꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯕ꯭ꯔꯥ ꯁꯤꯟꯗꯕ꯭ꯔꯥ ꯑꯗꯨ ꯑꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ. ꯏꯅꯥꯎꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯗꯨꯝ ꯍꯪꯉꯛꯑꯣ. ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯑꯟꯁꯔ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ. ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯆꯠꯄꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯥꯃꯛꯀꯤ ꯑꯣꯏꯇꯥꯔꯁꯨꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯠꯂꯨꯔꯒ ꯁꯥꯟꯅꯔꯒ ꯕꯦꯛꯇ ꯅꯝꯁꯤꯜꯂ ꯊꯝꯕꯁꯦ ꯑꯗꯨꯝ ꯃꯅꯝ ꯅꯝꯊꯤꯕꯀꯣ. ꯑꯗꯣ ꯑꯩ ꯌꯨꯝ ꯌꯧꯔꯒꯗꯤ ꯑꯗꯨꯝ ꯁꯨꯗꯣꯛꯑꯦ, ꯁꯨꯗꯣꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯐꯧꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯅꯨꯡꯇꯤꯒꯤ ꯁꯦꯠꯂ ꯍꯣꯡꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯁꯨꯗꯕꯣꯏ ꯀꯩꯅꯣ ꯇꯧꯗꯕꯣꯏ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯈꯜꯂꯒꯁꯨ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝ ꯊꯤꯅ ꯃꯃꯜ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯂꯨꯄꯥ 100, 200, 300 ꯄꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯃꯜ ꯍꯥꯏꯗꯤ ꯂꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯃꯜ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯃꯇꯥꯡꯁꯦ ꯁꯨꯡꯍꯣꯡ ꯍꯣꯡꯉꯔꯣꯏ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯆꯥꯔꯤꯉꯩꯗ ꯑꯗꯨꯝ ꯁꯦꯠꯂꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯁꯦꯡꯕ ꯄꯥꯎ ꯈꯨꯝꯕꯤꯔꯦ. ꯑꯗꯣ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯅ ꯏꯌꯥꯝꯕꯒꯤ ꯃꯤ ꯐꯨꯅꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯇꯥꯔꯦ. ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯑꯃꯨꯛ IRBꯒꯤ ꯃꯌꯨꯝꯗꯕꯨꯛ ꯆꯠꯂꯒ ꯐꯨꯅꯕ ꯍꯧꯔꯨꯔꯕꯅꯤ. ꯃꯌꯨꯝꯗꯕꯨꯛ ꯊꯣꯡꯀꯥꯟꯗ ꯂꯥꯎꯔꯕꯅꯤ. ꯃꯌꯨꯝꯗꯕꯨꯛ ꯆꯪꯉꯨꯕ ꯌꯥꯎꯔꯕꯅꯤ ꯏꯌꯥꯝꯕꯗꯤ. ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯃꯌꯥꯝꯗ ꯈꯪꯅꯕ ꯏꯌꯥꯝꯕꯅ ꯃꯤꯁꯦ ꯀꯌꯥ ꯐꯨꯈ꯭ꯔꯦ, ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯟꯗꯛ ꯆꯍꯤꯁꯦ ꯃꯤ ꯈꯟꯅꯕꯗꯤ ꯈꯟꯅꯗ꯭ꯔꯤꯕꯅꯦ. ꯑꯗꯣ ꯈꯟꯅꯔꯣꯏꯗ꯭ꯔꯥꯁꯨ ꯈꯜꯂꯝꯕꯅꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯈꯟꯅꯕꯁꯦ ꯑꯩꯅ ꯍꯧꯔꯨꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ. ꯆꯨꯝꯅꯗꯒꯤ ꯑꯩꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯕꯗ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯍꯥꯏꯇꯥꯔꯦ. ꯀꯃꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯅꯪꯕꯨ ꯁꯤꯖꯈ꯭ꯔꯣ, ꯅꯪꯕꯨ ꯎ ꯆꯥꯔ ꯁꯤꯖꯈ꯭ꯔꯣ, ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯅꯦ. ꯀꯥ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯍꯦꯟꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯛꯇꯦ ꯑꯣꯛꯇꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯌꯥꯏ. ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯣ ꯄꯦꯟꯃꯜꯂꯛꯇꯕꯗꯒꯤ ꯑꯗꯨꯝ ꯈꯔ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯕꯗꯤ ꯇꯁꯦꯡꯅ ꯑꯝꯇꯗꯤ ꯊꯣꯛꯇꯦ ꯍꯥꯏꯇꯥꯔꯦ. ꯑꯩꯅ ꯀꯜꯂꯨꯔꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩꯅ ꯍꯛꯆꯥꯡ ꯐꯔꯒꯁꯨ ꯀꯜꯂꯒꯁꯨ ꯑꯩ ꯀꯅꯥꯝꯇ ꯀꯜꯂꯦ ꯍꯥꯏꯗꯦ ꯐꯩ ꯍꯥꯏꯗꯦ ꯈꯟꯅꯕ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯉꯝꯕꯁꯨ ꯌꯥꯏ ꯃꯥꯅ ꯉꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯗꯣ ꯑꯍꯨꯝꯁꯨꯕ ꯀꯣꯏꯁꯟꯅ ꯕ꯭ꯔꯣꯒꯤ ꯌꯥꯝꯅ ꯕ꯭ꯔꯣꯒꯤ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯒꯦ, ꯀꯔꯝꯕ ꯒꯨꯟ ꯆꯦꯟꯕ ꯄꯥꯝꯒꯦꯁꯦ ꯃꯌꯥꯝꯗ ꯍꯥꯏꯕꯤꯔꯛꯑꯣ. ꯅꯨꯄꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ, ꯁꯛ ꯐꯖꯕ ꯐꯖꯗꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ ꯍꯥꯏꯇꯥꯔꯦ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝ ꯀꯣꯏꯕ ꯍꯩꯕ, ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯏꯁꯥꯒꯤ ꯑꯉꯥꯡ ꯊꯝꯕ ꯑꯣꯏꯔꯁꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯂꯣꯏꯅꯕ ꯍꯩꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯒꯨꯝꯕ ꯒꯨꯟ ꯆꯦꯟꯕ ꯅꯨꯄꯤꯗꯤ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ. ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯂꯦꯡꯗ ꯂꯩꯕ ꯄꯥꯝꯒꯦ? ꯑꯗꯨꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯗꯤ ꯌꯥꯝ ꯄꯥꯝꯃꯦ. ꯑꯗꯨꯕꯨ ꯑꯉꯥꯡꯗꯤ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ. ꯑꯗꯨꯝ ꯂꯦꯡꯒꯥꯒꯤ ꯇꯥꯏꯞꯇ. ꯌꯥꯝ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯕꯤꯔꯒꯦ? ꯆꯍꯤꯁꯦ ꯍꯧꯖꯤꯛ 28 ꯁꯨꯔꯦ. ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯤꯜꯂꯦ ꯈꯜꯂꯣꯅꯦ ꯍꯧꯖꯤꯛꯁꯦ ꯏꯌꯥꯝꯕꯁꯦ. ꯇꯥꯛ ꯂꯥꯎꯅ ꯏꯌꯥꯝꯕꯅ ꯍꯦꯛ ꯄꯥꯝꯖꯕꯁꯦ ꯇꯥꯛ ꯍꯥꯏꯖꯤꯜꯂꯦ ꯈꯜꯂꯣ, ꯏꯌꯥꯝꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯗꯨꯝ ꯈꯨꯗꯛꯇ. ꯄꯥꯝꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯍꯥꯏ ꯌꯥꯔꯦ. ꯑꯃ ꯂꯩꯈ꯭ꯔꯦꯕ. ꯑꯃ ꯂꯩꯔꯦꯕꯀꯣ. ꯑꯗꯨꯅ ꯑꯇꯣꯞꯄꯁꯦ ꯆꯪꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ, ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯥꯎꯕ ꯄꯥꯝꯕꯒꯤ ꯅꯝꯕ꯭ꯔꯥ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯏꯌꯥꯝꯕꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯅꯝꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯇꯁꯦꯡꯕꯩꯗꯤ ꯑꯩꯁꯦ
ꯐꯥꯎꯕꯒꯤ ꯅꯝꯕꯗꯤ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯩꯕꯗ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯛꯆꯥꯡ ꯐꯥꯔꯝꯁꯤꯗ ꯐꯩꯁꯦ ꯍꯦꯟꯅ ꯍꯛꯆꯥꯡ ꯆꯥꯎꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯦꯟ ꯊꯣꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯀꯅꯣꯅ ꯀꯥꯞꯁꯨ ꯀꯥꯞꯇꯦ ꯊꯥꯁꯨ ꯊꯥꯒꯠꯇꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯂꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯤꯁꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯊꯝꯖꯟꯒꯦꯅ ꯊꯥꯒꯠꯄꯅꯦꯗ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯅꯨꯡꯁꯤꯕꯤꯅꯤ ꯈꯪꯗ꯭रे ꯁꯤꯊꯕꯤꯅꯤ ꯈꯪꯗ꯭रे ꯁꯤꯌꯥꯔ ꯄꯪꯇꯧ ꯇꯧꯗꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯊꯑꯣꯏꯒꯤ ꯇꯧꯕ ꯌꯥꯎꯅ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯐꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯐꯥꯎꯗꯕꯗꯤ ꯈꯪꯗ꯭रे ꯑꯗꯨꯝ ꯇꯧꯔꯒꯦ ꯁꯤꯅꯤ ꯕꯖꯥꯔ ꯃꯅꯨꯡꯗꯒ ꯆꯠꯄꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯗꯤ ꯃꯤꯅ ꯃꯁꯛ ꯐꯖꯅ ꯈꯪꯅꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯁ ꯀꯣꯏꯁꯟ ꯑꯃꯒ ꯍꯪꯖꯔꯛꯀꯦ ꯕ꯭ꯔꯣꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦ ꯇꯨꯡꯗ ꯀꯩ ꯑꯣꯏꯕ ꯄꯥꯝꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯄꯨꯟꯁꯤ ꯃꯔꯦꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯄꯥꯝꯒꯦ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯗꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯝꯃꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯔꯕ ꯑꯣꯏꯅ ꯍꯩꯖꯔꯤꯕ ꯋꯤꯜꯗꯤꯡ ꯃꯩ ꯆꯥꯎꯕ ꯌꯨꯝ ꯁꯥꯕꯁꯤꯗ ꯑꯗꯨꯝ ꯍꯌꯦꯡ ꯑꯩꯅ ꯁꯣꯟꯗ꯭ꯔꯤꯐꯥꯎꯇꯤ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯦꯗꯅ ꯑꯁ ꯐꯖꯕ ꯄꯥꯎꯈꯨꯝꯅꯤ ꯑꯗꯣ ꯉꯁꯤꯗꯃꯛꯇꯗꯤ ꯃꯩꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯃꯩꯁꯨ ꯄꯥꯛ ꯉꯥꯟꯕ ꯃꯐꯝ ꯂꯩꯇꯕꯅꯤꯅ ꯉꯁꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟꯈꯩꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯨꯟꯕꯗ ꯁꯤ ꯀꯃꯦꯟꯇ ꯃꯌꯥꯝ ꯄꯤꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯗꯣ ꯈꯨꯠꯁꯤꯟꯅꯖꯔꯒꯦ ꯀꯣꯏꯁꯟꯈꯩꯗꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯃꯛꯇꯗꯤ ꯕꯥꯏ ꯕꯥꯏ